Then hi ma'am. Welcome to my live stream. Kuide thada sentra. Huh? Ngali pungan ngali. Rubina Suhani, hi. Hi Rubina. Sarabo saktu tangai di ngasi se sum sangdopa. Ibai sak sarabo Pravin sorry. Doidi Grove everyone Ibai mike PMY durna hi kaka kuire betung do adone wider kuire ndai kamai Rosalie da dance tawla oh mai phe dance taw gai ne chanu na surprise adone ngasi surprise taw rai ne robina hai mat kai mathel chage hai robina na ko ngasi se nga thonge kalpana yum namna kari mathel chage inaoe ngasi se keno sai nga thong voi taw re everyone like the thank you so much Pravin na kaiba karinjang sage Pravin ngasi se nga thonge they di nong damban naurem hi hello everyone na ibai okay ni jun tawi jani pi wana kaka nene di nene se ma tapa kitang sin ba ko adogi mayam like to biramo ko please mayam lakpi ba igi live lakpi ba ko mayam from like to biramo please they di group na everyone na mayam join laina se okay case malay man bising kaka blog to na to ngin thangalo dak se kitang sin bagini ko they di kamay Rosalie na dance to all liep laga dance to ro ay tay ay haiti he they di Pravin na kay ibay gi tupido yam postais ku kay no po kupsal ni ni si no di ay alaye arki kulab nene welcome like the thank you extreme na kay bache dada kare bache dada ay kay warau re ko ngasi phau ai gi request to sabir te mi gi di tum sai mukbang se kitang kena tau bai ne ko so ida chajara ke ado kari request no am tanga han ning sing me please mathangi mukbang da di song gi keno do request to ina so ina chajara ke ba ko dai di Sonia macha na ke kaka ai gi channel su subscribe tau ro o lupa bari gi ni o so ina tau jara ke Bisarma Thakur saksarabo sare Thakur nungai bo ai screenshot lau re ko Sonia dei kamai ne kai ba like to bige dance to ro ya nungai ba wani hoi ngak tang le to si ko ai di film je hogut pa ngai mina maming ipoloi dire ko ngat suin to jara ke they did PMY na Manipur da di lakpa da thengna si unasi soidana hoi na de ekta di soidana lakani soidana thengna ga dani mam ga ko dei ruki kina na ya ma sakadai kino ai se kino dane ka ko ke Wilson uncle se hidak pairaga ngang ba mali ko just funny okay ke sukai de hidak ku di thasade thank you so much di kariguma ma malai de sulai bhavani case malai man basing nokning bawang ngango kaka hoi ngantang le to tharake ko mathang to tharake B Sharma blog na bai vung nang tupido gas ai sei phau sa ba te ko tu po kup selimi yam kan hai kala roi ge wish kanano chenu na che asagi nupa mayunga khun nakna bro itei hoigi khunga kilometer mari muklape chanu kilometer mari muklape groin ibai machu hapuna yaradi ibai machu hapuna yaradi kenu kya tadre thobisna mai pham dabung woi ma hingami Sonia mai pham bro sister amata ulo bro sister amta ulo toholo o
ulo hai tawhalakoi okay okay tawhalake ma hojik ma kenogi ningon chakobagi phi ma yam kan honare ba ko ado tawhalake deide Nandini aribam gai hello hello Nandini hi deide goina thoibisana KMC KS maleng ngan basingna kaka sak sarbo chare nene kolabati na ke ba chak charabo bung kari mathel charage ngasi di nga thonge nene B Sharma na ke ba nganam ga pan irombaga charo ngari nuai ri haita extreme na ke ba meramis ironba paneer thongba sinju charo hairaga charake ai waroi ko mukhanna yengroi ga yes sauya deko soidana chazarake mathangi mukbang da dinangi request na tawrak torobne ko meramis bring in everyone Nandini Kalpana che nudi lay Kalpana lay ma choina thurake sone machana kok to color sango haiba maido kaka hoi color sangbagi timing do phangdana tawini ko soidana sangdoini aidi si sangda tu hanuwe male ba aduna color do sangdoini aduna mayam ai style to banate ko khumjan jabani case malengan basingna inamasu yolo soten zolake they everyone I buy blue okay KMC ningsing mami na chak sarabo sanuna 4 kilometer di adum nak nare ha na e yam kan lap na dren na e kon ningsing mami na blue hapo okay Kaino okay half krabanema kanano they SS na hi hello fazaiko thank you so much Nandini na chak sarbo iba sorry Nandini nang ni sarbo kari mathel chage ningsing mami na 9 like thank you so much Manju na chak sarbo itei chare Rukina Begum na mathang video da mukbang tobiro hoi tawjarake soidan tawjarake case malengan bising na nokning buwa ngango se nokning buwa se palo ya de ko idi manung on ga di ke no sum khoi kare ai ni nokning ba se khar sum chogro tu ne manung da rang chogro la ma de mathang ina prak kapthar tu ne mayam support obira mu like obira mu subscribe to obira mu mayam please ano voice now sing chang ko yaro ge subscribe to obira mu ude Monica noidi Ningol chakauroi aidi nupani ne chakaurora khoi tu ina kaurani ma thagrani aidi kanana kauni aidi khoi ningol jin to mapanda loi le ba ko aduna kauba ya de aduna khoi phone doi kaurani kana YouTube gi keno mem tha jeli kare ai no YouTube ji ngoi ro ke no B Sharma blog ne itei ma se masa nungai ta ba mali masa nungai ta ba na te ma se keno to me makhut sang da ba Risi gaming na Tabro Yamba yes YT YouTube ta support to be thank you tawjarake dai di ningsing mami na noktha gre kalpana ke ba itei Q&A am ta tawro adogi Q&A to bagi keno se collection tawri aduna aidi yam nungai ba comments sing lokhot laga tawrok to ne aidi question answer sing do lokhot la tawrok to mi na ha na ge ari ba myam jaw ke ko myam to collection tawrok to mi Nandina na hai ina ma grow up kai hai nama grow up hai Manju na chak sarbo itei sare Manju Monica na tamo hoi ningol mayam dolla oi draw adu ula hoi moi ningol sindo hadak kumsi di kaurage next year da na dek tri soidana kaurani ko andak ti kitang jum lotion ba dei di ka phajana lotion re ko adra mong cha re RK Kulabati sana nene kare ba mayam connect Lainadaba lainasi ya bro mayam connect to sana si channel privacy connect to minasi risi gaming na YT kareba kai lamdagino kasadagini risi gaming
Case malengan bising na kaka ng makokto pok na lore. Aduni ni ay se inakun man na lore. Jiga kupi me jiga. Paisa pai bida nang kakase lore ba ni pok pok saura ba ni. Macha to binana stand up insala ido ke gino. Mema sare ma chak chara bo dada sedi udena mema chak tok da ngai ri ma hojik ma ningo chako gi fi kare turi ba adu sumi gi rete magi turi eta ma lang lang cha turi ya handa ki ningo chako je blouse ki sa humri turi kamai to duna khangde adi mar ka singjing la cha turi ga bai blouse hum ni ma ka ije blouse hum je ningo chako bo da ma ne le to je ai da khoi imung da gi thok bo da ama अरे सोना यौद होंटोनी मयूम चंगमनाय होंटोनी ब्लाउज ओम तुरी निमोन चाकोबगी दमकता हलपद लोय लथोरा थोरा दिखौ तौरा सिजै के बाई अंत सपोर्ट तौबिरमो आई खो ठाकुर आई केन तौगे ओके अंतंग आई खो admonitor aduga mayam amtang line da laiminase ko aigi inaw nungsiba koi lekai gi angang ni magi keno se ai keno to jaram ke mayam ai naw ji pin tham ton tham jari ba channel sa B Sharma blog sa mayam aigi inaw ni my channel pai bani mayam nungsibi duna magi channel busu support to biramo ai nungsibi ba dumaina aigi inaw sibusu nungsibi ko adadi mayam support to minase manjuna kai injang sarge ngasi nga thongi thoibisana ne ina madde hai thoibisana nana ma ningo chako bi kanna kena to ko basant kumar na kuire inaw hoise udaba anudi hai kare ai ni ai gi keno se ma thabak kitang kalle ko ado ma soino kento na koisu kuire mayam live tharak to ngasi thadok bane ko case malem ngan bi singna puja nungai khi bro hai kai koi ruge hai puja se nong su budana mathong marab dina yude do taragusu aidi sum koi ru re khara di sana mai from the khuman ibai kari mathel charage ngasi di ai khoi nga thonge se singa dagi kep se post khuta ama he gai stabni ngase ai se keno dagi america dagi selak pani America dagi jum jo pada go phibam kare lai do gai di arke nene ko bidina da basanta welcome nungai bro chak sar bo kari mathel sarage hai khre kalpana na kare ba se nu nung si bi do am to ulo hoi ma soidana ulake ngak tang lagam ma se on the demand on the way ma tai kai maro yes malay ngan majin kaka jagoi ta jagoi ta high grade ne kari no ai nga le ja troki ni Michael Jackson dai di kari mathang sarakane ko de ningsing mami na nokta gre risi gaming na ai gi gaming ID am ta dima thabi ra u hairo ai gi gaming ID am ta diamond to thabi ro okay manju nokta gre ningsing mami nokta gre sana mai from aya चौकीदार थीबा फंग्रेना खलम बनी असीदा जौरम में आया चौकीदार से कनानो ज्ञान ताद्रे न नंदिनी अरिबम न करेबा हा लोय रे इबाई की वासे थबिसना ना दाबुंग मी कौरुबनी लाकलनी ओके नंग हेरो कौरुइरा अनिता हुइड्रोम ना नोक पदे सिरेदा आईडी आई निसिंग ममीना सपोर्ट ningsing mami ai na lei ba channel su mayam na support to biu sanu na cookie yaw ba ma le live se yawning yaw sanu moi su phola ta ra mi hujik mo su musna ta ra mi hujik ti hujik kan mo su musna ta ra mi kyang kuina no tong tori ba mai te ji I da ko kai tong ngam pote dei di sana mai from na ibai ngarang ayu kai mathel chara ha ngarang ayu ibai ngarang ayu मतो हे युक्त ताचरागे ngarang ayuk kinjang ai he युक्त ताचरागे लाइव थागरे थारोग ने डायरेक्ट ऑन द वे द तागलागे जेनेट गेमिंग नो YT निसिंग ममीना सपोर्ट तो मीना सिमया मै इने गोले बुंग ai 1 दाई बी हा मी 41
Bisarmana, thank you so much. Mayam pumnama khai. There is Sana Mai from Sana Sana Kulabati Ise RK Kay Matel Sarage to Bisanana. I see the I see Nakata Olame, Ma Sangre Somda to Bisana. Nandi kay kay Matel Sarage, Manjuna Che, Nudo, the young Jagi Masake. Okay, so I don't know. Hey, Bima, Nans Mayam Nana, Nay, lady. Welcome. Welcome! Come on! Come on! Daidi Zinat na kaya ba? Tumani ay kok yam na siye. Okay, pothabiro ko. Thabis na tamo. Ngaktang lagi. Kaya tum gino. Tamo ngaktang lagi se tung ino hot ke. Okay, kanada no? Nang natamo ko si kaya tade. Kalpana na kaya ba se anu Sako bada kai machu sethage hai no as my se mamang mahaduri mai phijo hujubo kan phang ta dri sana mahina kaiba ibai gi to bi se ngak kaiba ngak to di yeng bada tilau bura malu re hen okay manmani case maleng manmani kaka amta di jagoi saramu ai amta jeng jage amta no ke ai uji jagoi sabje uji jagire haksang je kugi keno da lege ba mit ki jagoi sara hoiro adai di nene kolabtina sana mai upa nungsiba ironba kanghau oina taure basanta kumar na RK Chare iron ba Thabisana na hoy hero kauruba ne Zenet Gaming se dabung okay oh Zenet Gaming jana hero ra okay Deepika Livestream na like tore thank you so much Nisikanta na yam na nokninge hai sa desana mai former na Ivai keba so gida kana Ibai Chaudar kana koi runu saujani ko yan tare se kanam sange to ta kano come on on the way imai matam ko bagi tungda uring ko na luxury mayam uring mapi manju sana mai gaming na Ibai na sana na kadai lay rage piba yade return to biramo sana may pamana blog Sarma B kay Matel sarage Sunday night manjuna ay di nok pada sire da itay se Rasmi welcome Ibai mayam Rasmi love and soul lay se market channel lay bani mayam support of the to biramo ko ay lupi ga khadang nada nagi tawi ready nene ko labati na kare hai ba ai nok pada sireda bongai yes ngani das se isai ama sagladi farin kino jagu yu isai yu ai bu musna da lagi ai no imi am sen na ibu kari yu masaka kali ya kari yu ina guru na ki ai bu bujiya malu na buni Uri manda moirang tem na kakane ihe na ningsing mamina support sana mahina like don Ibai khuman thank you so much sana please like this video nangi punsi awaba mikuk khuding ai tagi oizage mapok kaya lairabasu kareba thodu nu oina o mase khuman mali masigi maronje khuman ni Thabisna mai bamna inama dabung na hot craze yes na sila nungai re da hai manjuna che no yamna nungsiye nungai ri bro se nisikanta ka craze na mai bamna anu ke anu khuman ukidaba kuire da video to idu ke bo manda moirang tim na kakana yen hele hai mare ko
ningsing mamina support hai dai funny ke na dialogue amta haibiro maya karamba dialogue pams tinna chulu ra ka chabda loi okay ngatang le to jara ke zero gaming hello hai visarmana ningsinga ningsinga ine ngasinga khongdung ga jene ningsinga ka ai pasal mitche june ai mitche ke do ke do hibo ngasinga je ga ine ningsinga ai ba ju ga ai do Nana mi tulong tige ino. ke min do khobra ba ja ka ai mitche mathak na kha da le ma kha na thap da le ai bu khang di ne ngai kho ta yi o le chu phi ko hang da le ran ko ngasinga khongdung ga umuro achar wow what a nice sinjang Rukini Begum Dadana nu Kaiba Ngang Base Tawa Yam Nungai. Thank you so much. Pani again and dialogue to okay. Kai dialogue roge habiro ko. Sana mai Brahman Sana Kulabati Ichi Arke live Tau Roy Draw Deepika Lystrom Pajaida Jesu Ibaisu Yam Nung Si. Thank you so much. Thank you so Zio much. Cabin na Kaiba Pani Exelaga dance to video. Hi! Aduh deh kita ni mandreni ibu ibu mara ibu kariyo na si Yumnam Amina anu chak sarabo hai wani da Sorry Amina. dialogue am da ningsing mamina support right ni sikantan se nu ubade yam na harawe dai serina ting bai jam na chak sarabo nene hai Chare. Tabisana LB tha baga Hairibo ibunga inamagase aidi LB tha ramdaida thabam do kaurum do maliga kaugi tawrini ne keno thubisna Deepika Lystrom bro is in the solo daidi kai koi Rasmi ne kai bakai mathel charage Rasmi nga thong moi tawre thongmam khangda na ko ngawi thung jale yumnam animana anu saksarabo Chare Amina. Chare. No di sana rabo. Sana mai from a dream sweet night good boy khuman anu khuman bye bye tata khatam Dream sweet. Ulta ni ma do je. Dream sweet. Night good. oh Ulta hille na ba. gaya khatam chale gaya khatam okay Amarjit loitong jamna anu noi sai se hanure hai Hanure bane. Nising mamina kan tawre adai di nokta kare di CS ke sin nang thengna changlak pagi isai ama sakla oh please Rukina Begum na hi se Rukina Begum na Yumna mani mana hi Manjuna warisu yamna nungairi hayeng thabak laye tummage ko se itai good night fazana layo ko Manipur imana yai fore Manju good night potharo ko ke sukai de yumnam animana sakauba chatloi draw as my excited ni kumsidi Santi Devi na dadaga isega se yamna nungsi from Manipur. Thank you so much. Isikanta na se anu se blog te yamna blog to yamna nungaite hai. Se nugi blog to yam nungaite hai. Okay. Thank you nang nungaite na nga tang oi sisanga ga yengbi de mi do. Thank you so much. Tripura Chris Preming blog hello Serena tang bezna nene se yam phajaye. Zumnam animana anu Imphal da la oi lakani Sri Devi la yune Amina lakani Manipur da ko Imphal da tolakani sanana ke ba ayusi yam uninge hai ayusi yam walake Sri Devi na like done Sri Devi loi rehe ningsing mamina bung samga har ki dori bung ka noi chegi cycle maning da Pitru Pikna Uki Juboti School da aduga gi gasi uri jalo cycle maning da phambada ubadu da gi hoji uri sirira thabak loram ne hoji di ma B Sharmana ke by a city ke nonne na ke non le khajala
ꯈꯪꯗꯦ ꯂꯦꯞꯀꯗꯕꯗꯤ ꯃꯥꯟꯗꯦꯗ mayam please like amta maybe yame do please like amta Like like tasubiyo like mayam like 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 walebako kami lekro mayam kedore aina khaptagibani hengrabra adaidi thoibi machana keba inama nungsibi hai dei tripura na like then thank you so much thoibi sanana ibung se pura hanuba male ngasidi inama se dabungi machanupi male khara aidi akodi actor ni nako ngale hanuni ngale pakhang jani ngale anya nya kayung do bongam de tunya manya ni doi to adugai nya ningking mami nokta gare santi devi na dada ise na khoi leifam se kari oidoino mafam da haibiro khoi se ka sir sonai sandam lekai haibaga serina tingbai jamna kaka se phagi yam tawba male hoi imana poklakpada ko aise khangde karamba khenmam da poklakpano khangde sum phagi tawke na sum taw leiba ko aduni da aise haduba male yabi kai sumai tawsu ma side ma khamen lalun ma male men mande adune phade hey khamen lalun ma male adune phade he hey ningsing mame aidi like pikhibening asaina thank you so much thebisna mabna ngak leiraga amuk hanuba male thorakani ngak leiraga amuk naha malaga thore dabung se aseng ba suwe aduni ba aise ai kok mache sinan aise pungmang mangalab ma tawge ta ngamba mine bako yung se pura madre yung asisina mali ha asi jangbuti thadi malu habini nongwo ina ke na bro kazu ai kazul bro gaina sanami kazu bro ai kazul lo sangan tawbiranu bro Santi Devi ne kaka ai ni kari majel chare kaka ga kai majel chare nga thonge thebisana na tauge ta ngamba kai se nungai ramgani kai nungai bisa ni ung thuru nungai ka jani thamoje nungai ra jani ningsing ma bi sharma sab return tawbira o ai ningsing ma bye bye everyone jangan ai jangan pina thebisana se thebisana tu insan pise lai ra nang jengge ha to tu no ka no se thebisana bye ningsing mami jesaine haujikti pakhang male da se hen aduni ni asagi ne de chu khanjila te pakamra ai ba malhan diban thebisana na ayusi flying kiss tawsale ai jana pije ke bin ke thabin ma jara cha hi jalo cha jara cha ningsing ba adai di serina thingbai jumna nene blog nungai ba thagal o ai bye bye na ayusina kapado ina ma thamoi ga macheta he dene nungai ta bane mana kapase ai sune mana kappa yade ba ko hi ta kapning ba ai ma sakse yenga ga na hadi mami ka senga sanga ko ma hauna kapoi ba tuminna ta kina begam na yam nungsi thobisana ma'am come on koi dana ga silai thani hai ko ai thaba khara chille adaidi khara suware ba ko se adu ke thara roi se na hai ba koi dasni ya gidre thobisana ke ba kina leijabagi hauna bi yamna mabuk ning nungsina kappe mane kappase mana kapase adu ne thobisina mana kapase makon haunam ta kappoi ba ko tumina kuna na sanga koi mami chinga sanga ga ma picha chadum tabdo adu mai to ga makon ai janu pina ngasi ba kapada ko makon hauna kapte ba ma se koi ne chaire dana ma tu ne thokrane ba hamung ka sinam da khangde mangon gi ka sinam da khangde mami te mapi se taraga ko lera mane ba mas aduna ba kapte ba ma aduna nungai ti ba yam ma kapase adunda
ꯕꯦꯕꯤꯁꯤꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯔꯨꯀꯤꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯁꯦꯔꯤꯅꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯅꯨ ꯍꯅꯨꯕꯤꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯏꯅꯝꯃꯁꯨ ꯀ꯭ꯋꯥ ꯁꯥꯔꯦ ꯀꯞꯈꯤ ꯑꯗꯨꯅꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯀꯞꯄꯗꯣ ꯎꯕꯗꯀꯣ ꯀ꯭ꯋꯥ ꯀꯞꯇꯕ ꯁꯥꯏꯔ ꯉꯝꯗꯕ ꯀꯞꯀꯦ ꯍꯥꯏꯁꯤꯅꯤ ꯃꯥꯅꯦ ꯀ꯭ꯋꯥ ꯁꯥꯏꯌꯦ ꯏꯃꯥ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯩ ꯊꯣꯏꯕꯤꯆꯥ ꯑꯩ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯤꯅꯦ ꯑꯩ ꯆꯥꯗꯣꯡꯕꯩ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯤ ꯀꯩ ꯆꯥꯗꯣꯏꯅꯣ ꯆꯥꯕ ꯌꯥꯗꯕ ꯆꯥꯅꯤꯡꯉꯤꯅꯦ ꯅꯣ ꯍꯦ ꯆꯥꯒꯦ ꯎꯝꯍꯨꯝ ꯆꯥꯒꯦꯕ ꯆꯥꯒꯦꯅꯦ ꯑꯩ ꯅꯨꯄꯤꯗꯤ ꯐꯩ ꯆꯥꯎ ꯍꯥꯏꯌꯨꯅꯦ ꯇꯧ ꯍꯥꯏꯌꯣꯕ ꯑꯩ ꯅꯨꯄꯤꯗꯤ ꯀꯌꯥꯝ ꯐꯩ ꯑꯩꯅꯅꯦ ꯍꯥꯏꯔꯣꯏꯒ ꯍꯥꯏꯗꯣ ꯑꯩ ꯆꯥꯒꯦꯕ ꯆꯥꯎ ꯍꯥꯏꯌꯨꯅꯦ ꯆꯥꯎ ꯍꯥꯏꯌꯨꯅꯦ ꯌꯦꯡꯉꯨꯅꯦ ꯆꯍꯤ ꯀꯌꯥꯝ ꯁꯨꯕꯤꯔꯒꯦ ꯌꯥꯝꯗꯦꯗ 94 ꯍꯧꯖꯤꯛꯇ ꯇꯒꯠ ꯇꯦꯛꯈꯠꯂꯛꯏ ꯑꯗꯨꯕꯨꯁꯨ ꯏꯅꯥꯎ ꯅꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨ ꯀꯁꯔ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ ꯀꯁꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯌꯨꯇꯨꯕ ꯁꯣꯔꯠꯁ ꯊꯣꯏꯕꯤꯁꯅꯥꯅ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯜꯂꯦ ꯏꯅꯝꯃ ꯑꯁ ꯌꯥꯝ ꯍꯥꯎꯔꯝꯅꯤ ꯑꯗꯩꯗꯤ ꯆꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣꯕ ꯄ꯭ꯂꯤꯖ ꯃꯣꯅꯤꯀꯥ ꯌꯨꯝꯈꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯍꯥꯏ ꯑꯩꯈꯣꯏ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯔꯧ ꯊꯣꯡꯉꯦ ꯃꯤꯁꯦꯁꯅ ꯀꯩꯕ ꯄ꯭ꯂꯤꯖ ꯍꯥꯏꯔ ꯐꯥꯎꯕ ꯁꯛꯄꯤꯗꯦꯍꯦ ꯆꯦꯁꯦ ꯏꯆꯦꯒꯁꯦ ꯍꯥꯏꯗꯤ ꯆꯤꯟꯁꯤꯒ ꯏꯁꯩꯒ ꯐꯥꯕ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯥꯒꯤ ꯁꯅꯥꯔꯩ ꯃꯔꯛꯁꯤꯗ ꯁꯅꯥꯔꯩꯕꯨ ꯁꯥꯔꯤꯕ ꯊꯥꯅ ꯏꯁꯩ ꯐꯥꯗ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯁꯛꯃꯟꯗꯅ ꯀꯥꯎꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯇꯨꯝꯃꯨꯔꯣ ꯏꯁꯩꯅꯤ ꯆꯠꯂꯣ ꯊꯥꯒꯤ ꯁꯅꯥꯔꯩ ꯃꯔꯛꯁꯤꯗ ꯈꯨꯃꯟꯅ ꯂꯦꯞꯆꯔꯒ ꯐꯣꯇꯣ ꯁꯨꯠ ꯇꯧꯕꯗꯣ ꯃꯌꯥꯝ ꯈꯪꯃꯦ ꯅꯪ ꯏꯁꯩꯗꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯍꯧꯗ꯭ꯔꯦꯅꯦ ꯏꯁꯩ ꯃꯌꯦꯛꯇꯣ ꯂꯥꯛꯇꯕ ꯆꯤꯟꯁꯤꯗ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯁꯛꯄ ꯏꯁꯩꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯄꯨꯔꯥ ꯍꯅꯨꯃꯥꯟꯗꯧꯅ ꯑꯩ ꯁꯛꯁꯤ ꯃꯥ ꯀꯔꯤ ꯃꯥꯜꯂꯤ ꯑꯩꯁꯤꯅꯅꯦ ꯁꯅꯥꯕꯤ ꯅꯪ ꯑꯩꯕꯨ ꯁꯛꯅꯤꯡꯕꯗ ꯁꯛꯉꯦ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯨ ꯁꯤꯅ ꯑꯗꯨꯝ ꯐꯔ ꯃꯥꯜꯂꯦꯗ ꯄ꯭ꯂꯤꯖ ꯍꯥꯏꯔ ꯐꯥꯎꯕ ꯁꯛꯄꯤꯗꯦ ꯆꯦꯁꯦ ꯏꯁꯩꯗꯣ ꯊꯣꯏꯕꯤꯁꯅꯥ ꯈꯔ ꯏꯁꯩꯗꯣ ꯐꯖꯩꯌꯦ ꯈꯔ ꯐꯖꯕ ꯏꯁꯩ ꯑꯃ ꯑꯕꯤꯅꯥꯁ ꯂꯥꯜꯅ ꯁꯛꯂꯛꯑꯣ ꯑꯕꯤꯅꯥꯁꯅ ꯈꯔ ꯐꯖꯕ ꯏꯁꯩ ꯑꯝꯇ ꯁꯛꯑꯣ ꯀꯩ ꯏꯁꯩꯁꯦ ꯏꯁꯩꯅꯣ ꯐꯥꯗꯕꯩꯅꯦ ꯁꯛꯇꯣꯏꯁꯦ ꯑꯗꯨꯗꯤ ꯏꯁꯩ ꯐꯥꯗꯤꯌꯦ ꯏꯁꯩ ꯑꯝꯇ ꯐꯥꯗꯤꯌꯦ ꯑꯩꯁꯦ ꯁꯝꯁꯦ ꯑꯩ ꯁꯝ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯅ ꯍꯩ ꯀꯩꯅꯣ ꯖꯥꯝ ꯇꯧꯔꯦ ꯍꯨꯛꯀꯜꯂꯨꯅꯨ ꯅꯪꯁꯨ ꯄꯨꯛ ꯌꯥꯎꯔꯝꯃꯗꯤ ꯐꯔꯛ ꯅꯠꯇꯦ ꯇꯥꯅꯤ ꯄꯣꯛꯇꯤ ꯅꯠꯇꯦꯕ ꯑꯗꯨꯁꯦ ꯀꯩꯕ ꯂꯋꯥꯏ ꯇꯥꯡꯉꯩꯔꯣ ꯂꯋꯥꯏ ꯁꯝ ꯀꯦꯟꯕꯗꯣ ꯑꯗꯨꯗꯨꯅꯅꯦ ꯁ꯭ꯋꯥꯏꯁꯦ ꯇꯥꯡꯁꯤꯜꯂꯦ ꯑꯩꯁꯨ ꯂꯋꯥꯏꯒ ꯇꯥꯡꯗꯣꯏꯖꯥꯠꯂ ꯑꯁ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯐꯖꯅꯤꯍꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯆꯟꯅꯨꯄꯤꯒ ꯃꯥꯟꯒꯅꯤꯅꯦ ꯃꯅꯦꯒ ꯂꯋꯥꯏ ꯇꯥꯡꯒꯗꯤ ꯏꯃꯥ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯆꯟꯅꯨꯄꯤ ꯀꯥꯏꯅꯕꯨ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯂꯋꯥꯏ ꯇꯥꯡꯒꯗꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯆꯟꯅꯨꯄꯤ ꯂꯩꯔꯝꯃꯦ ꯍꯥꯏꯗꯣꯏꯅꯤ ꯃꯌꯥꯝꯅ ꯎꯗꯧꯔꯤꯁꯨ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪ ꯍꯔꯥꯎꯏꯅꯤꯅꯦ ꯃꯆꯟꯅꯨꯄꯤ ꯂꯩꯗꯣꯔꯦꯅ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯏꯚ ꯊꯥꯃꯟꯗꯗꯅ ꯐꯥꯗ꯭ꯔꯕ ꯑꯣꯏꯔꯝꯅꯤ ꯏꯁꯩꯗꯣ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯈꯪꯉꯤꯗ꯭ꯔ ꯅꯆꯦꯁꯦ ꯏꯁꯩ ꯁꯛꯀꯠꯂ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗ ꯐꯥꯗꯕꯗꯣ ꯃꯥꯏ ꯂꯥꯏꯐ ꯂꯚꯂꯤ ꯂꯤꯂꯤ ꯏꯅꯝꯃꯗꯤ ꯏꯅꯝꯃꯗꯤ ꯌꯥꯎꯗꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯅꯝꯃꯗꯤ ꯌꯥꯎꯗꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯏꯅꯝꯃꯅꯤꯅꯦ ꯁꯦ ꯃꯥꯟꯗ꯭ꯔꯕꯣ ꯌꯦꯡꯉꯨ ꯇꯨ ꯅꯅꯝꯃꯅꯤꯅꯦ ꯀꯩꯅꯣꯅꯦ ꯇꯧꯏꯁꯤꯕꯨ ꯏꯕꯦꯝꯃ ꯑꯣ ꯏꯁꯩ ꯁꯛꯄꯗ ꯌꯥꯎꯗꯦ ꯍꯥꯏꯔꯛꯑꯦ ꯃꯥꯏꯁꯦ ꯑꯣꯏꯔꯝꯅꯤ ꯈꯔꯒ ꯖꯨꯒꯣꯠ ꯆꯥꯗꯅ ꯐꯝꯃꯤꯉꯩꯁꯤ ꯅꯪꯅ ꯅꯍꯥꯟꯒꯩ ꯀꯦꯃꯦꯔꯥꯗꯨ ꯅꯛꯁꯤꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯅꯤ ꯑꯩꯅꯕꯨ ꯍꯦꯛ ꯈꯟꯕ ꯑꯃꯠꯇ ꯐꯥꯔꯝꯗꯕꯅꯤ ꯏꯁꯩꯗꯣ ꯃꯥꯏꯁꯦ ꯎꯔꯤꯡꯅ ꯂꯣꯏꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯔꯝꯗꯥꯏꯁꯤꯗ ꯆꯠꯂꯝꯗꯥꯏꯁꯤꯗ ꯊꯦꯡꯂ ꯑꯍꯤꯡ ꯂꯣꯏꯔꯅꯤ ꯃꯇꯝꯗ ꯀꯨꯞꯁꯜꯂꯒ ꯊꯝꯃꯤꯅꯦ ꯑꯗꯨꯅ ꯊꯥꯕꯜ ꯆꯤꯡꯌꯥ ꯂꯩꯀꯣꯜꯗ ꯑꯩꯗꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯇꯥꯔꯤꯕꯁꯦ 50% ꯂꯣꯏꯔꯦ ꯍꯥꯏꯔꯤꯅꯦ
ꯑꯩꯒꯤ ꯃꯩꯇꯩ ꯂꯩꯁꯥ ꯅꯪ ꯃꯁꯛꯗꯨꯗꯤ ꯎꯠꯇ꯭ꯔꯦ ꯑꯣ ꯑꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯃꯌꯥꯝ ꯈꯃꯦꯟ ꯃꯌꯥꯝꯁꯨ ꯋꯥꯔ ꯃꯥꯜꯂꯦ ꯀꯃꯦꯟ ꯏꯕ ꯋꯥꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯗ ꯁꯛ ꯊꯤꯕ ꯌꯥꯗꯦ ꯗꯥꯕꯨꯡꯗꯒꯤ ꯄꯩꯁꯥ ꯂꯧ ꯑꯗꯨꯒ ꯀꯩ ꯀꯦꯊꯧ ꯍꯥꯏꯔꯣ ꯍꯣꯏ ꯀꯦꯊꯧꯋꯣ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯩ ꯁꯣꯝꯗ ꯅꯞꯄꯤꯁꯦ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯏꯁꯝꯁꯤ ꯌꯦꯡꯉꯨ ꯁꯤ ꯊꯣꯏꯕꯤꯁꯅꯥ ꯃꯆꯦꯠꯀ ꯅꯞꯄ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯄꯨꯖꯥꯗ ꯀꯦꯟꯈ꯭ꯔꯦꯅꯦ ꯁꯤ ꯃꯆꯤꯟ ꯊꯤꯖꯦ ꯌꯦꯡꯉꯨ ꯄꯨꯖꯥꯗ ꯀꯦꯟꯈꯤꯕꯅꯦ ꯃꯆꯤꯟ ꯊꯤꯒꯅꯣ ꯃꯣꯅꯤꯀꯥꯅ ꯀꯔꯦꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯁꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯋꯥꯈꯜ ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯇꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯐꯥꯗꯤꯌꯦ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯪꯅ ꯀꯔꯤ ꯀꯩ ꯏꯁꯩꯅꯣ ꯐꯥꯗꯤꯌꯦ ꯃꯣꯅꯤꯀꯥ ꯊꯣꯏꯕꯤꯁꯅꯥ ꯂꯋꯥꯏ ꯄꯥꯏꯈ꯭ꯔꯦ ꯗꯥꯕꯨꯡ ꯍꯥꯏꯁꯤꯅ ꯁꯦ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯗꯥꯕꯨꯡ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯁꯛꯄꯤꯔꯛꯄꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯉꯟꯇꯥ ꯉꯟꯅ ꯄꯨꯡ 2 3 ꯑꯗꯨꯋꯥꯏ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯊꯦꯡꯉꯦ ꯇꯨꯝꯕ ꯃꯥꯗꯤ ꯑꯗꯨꯝ ꯊꯕꯛ ꯉꯔꯥꯡꯁꯨ ꯁꯨꯕꯅꯤꯅꯀꯣ ꯄꯨꯡ 3 ꯇꯥꯏꯗ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯌꯥꯝ ꯀꯜꯂꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ 11 12 ꯑꯗꯨꯃꯥꯏꯅ ꯇꯥꯏꯑꯕꯀꯣ ꯑꯗꯨꯒ ꯊꯕꯛ ꯀꯟꯗ꯭ꯔꯗꯤ ꯑꯗꯨꯝ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯍꯟꯕ ꯌꯥꯗꯕꯅꯤꯅꯅꯦ ꯄꯨꯡ 10ꯒꯤ ꯑꯗꯨꯋꯥꯏꯗ ꯇꯨꯝꯃꯦ ꯗꯥꯗꯤ ꯗꯦꯜꯂꯤ ꯃꯥ ꯑꯗꯨꯝ ꯂꯦꯠ ꯑꯣꯏꯅ ꯇꯨꯝꯃꯦꯕ ꯒꯤ ꯄꯥꯔꯇꯤ ꯑꯝꯇ ꯂꯥꯛꯇꯦ ꯍꯥꯟꯅꯒꯤ ꯄꯥꯔꯇꯤ ꯑꯝꯇ ꯂꯥꯛꯇꯦ ꯉꯁꯤꯁꯦ ꯂꯥꯛꯇꯦꯗ ꯉꯁꯤꯁꯦ ꯑꯁ ꯃꯣꯏꯗꯤ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯗꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯦꯜꯕꯤꯁꯨ ꯊꯥꯗꯕ ꯀꯨꯏꯔꯦ ꯃꯣꯏꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯥꯂꯦꯝ ꯃꯩꯇꯩꯅꯦ ꯇꯦꯟꯅꯒ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯃꯥꯂꯦꯝ ꯃꯩꯇꯩꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯥꯂꯦꯝꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯩ ꯃꯣꯅꯤꯀꯥꯅ ꯋꯥꯈꯜ ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯑꯥꯎ ꯋꯥꯈꯜ ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯧꯅ ꯋꯥꯅꯤꯡꯕ ꯅꯨꯡꯁꯤꯕꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯉꯥꯡꯒꯦ ꯑꯣꯏꯍꯜꯂꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯈꯒ ꯂꯥꯛꯑꯦ ꯁꯨꯔꯗ ꯅꯦꯠꯋꯥꯛ ꯈꯒ ꯂꯥꯛꯑꯦ ꯉꯥꯎꯖꯕꯤ ꯁꯨꯝꯍꯠꯄ ꯁꯨꯔꯗ ꯁꯧꯔꯦ ꯐꯖꯅ ꯁꯧꯔꯦ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯇꯨꯅ ꯀꯃꯥꯏꯅ ꯊꯤꯔꯛꯇꯣꯏꯅꯣ ꯏꯃꯦ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯁꯩꯗ ꯃ꯭ꯌꯨꯖꯤꯛ ꯃꯊꯧ ꯇꯥꯏꯅ ꯈꯪꯗ꯭ꯔꯥ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯉꯥꯎꯖꯕꯤꯗꯩꯗꯤ ꯁꯨꯝꯍꯠꯄ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯑꯗꯩꯗꯤ ꯄꯨꯖꯥ ꯋꯥꯌꯦꯜꯅꯦ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯄꯨꯖꯥ ꯅꯨꯡꯉꯥꯏꯈ꯭ꯔꯣ ꯅꯨꯡꯉꯥꯏꯈꯤ ꯅꯨꯡꯉꯥꯏꯈꯤꯌꯦ ꯊꯣꯏꯕꯤꯆꯔꯅ ꯑꯣ ꯃꯥꯡꯈ꯭ꯔꯕ ꯑꯣꯏꯔꯦ ꯑꯩꯇ ꯉꯥꯏꯔꯕ ꯃꯥꯡꯗ꯭ꯔꯤꯁꯦ ꯑꯁ ꯃꯣꯏꯗꯤ ꯃꯥꯡꯈ꯭ꯔꯦꯗ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯅꯥꯗꯤ ꯃꯥꯂꯦꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯩꯅꯣꯅꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯂꯩꯔꯤ ꯐꯥꯎ ꯊꯣꯏꯕꯤꯁꯅꯥꯗꯤ ꯆꯥꯛꯇꯤ ꯂꯩꯗꯣꯔꯕꯅꯦ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯥꯂꯦꯝ ꯄꯋꯥꯔ ꯖꯣꯟꯅ ꯗꯥꯒꯤ ꯍꯦꯄꯤ ꯕꯔꯊꯗꯦ ꯗꯥꯒꯤ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩꯒꯤꯗꯤ 5th ꯑꯥꯒꯁꯇꯅꯤ ꯁꯤꯌꯥꯁ ꯑꯗꯨꯅꯦꯕ ꯃꯈꯣꯟ ꯈꯨꯐꯖ ꯑꯃ ꯀꯥꯏ ꯁꯦꯁ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒꯤ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛꯇꯣ ꯃ꯭ꯌꯨꯖꯤꯛꯇꯣ ꯀꯩꯅꯣ ꯁꯤꯔꯦ ꯁꯤꯔꯦꯃꯤ ꯑꯗꯨꯅꯦꯕ ꯊꯋꯥꯏ ꯃꯤꯅ ꯅꯨꯡꯉꯥꯏꯇꯕꯒ ꯏꯁꯩꯗꯣ ꯂꯣꯏ ꯕꯤꯠꯇ ꯁꯛꯂꯀꯥꯟꯗ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯕꯨꯡ ꯇꯧꯔꯛꯏꯕ ꯁꯥꯎꯅꯤꯡꯉꯛꯄ ꯋꯥꯅꯤꯗ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯁꯛꯄꯅꯤꯗ ꯑꯩꯁꯦ ꯏꯁꯩ ꯃꯌꯦꯛ ꯐꯥꯗꯕ ꯋꯥꯅꯤ ꯃꯇꯣꯝꯇ ꯊꯥꯒꯠꯈꯤꯀꯣ ꯂꯩꯔꯝꯃꯤ ꯅꯤꯄꯥꯁꯦ ꯑꯩꯒꯤꯁꯨ ꯋꯥ 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 ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯆꯨꯝꯃꯦ ꯌꯦꯡꯉꯣ ꯆꯦꯅꯦꯜꯅ ꯃꯇꯝ ꯑꯃꯗ ꯑꯗꯨꯅꯦ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯑꯃ ꯔꯟꯖꯤꯇꯥ ꯗꯦꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯔꯟꯖꯤꯇꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯧꯕ ꯂꯩꯇꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 1 hour ꯑꯣꯏꯈ꯭ꯔꯕ ꯑꯗ 1 hour ꯐꯥꯎꯗꯪ 40 ꯃꯤꯅꯤꯠ ꯌꯥꯝ ꯀꯣꯏ ꯌꯥꯗꯧꯔꯦ 1 1 hour hour ꯐꯥꯎ ꯊꯥꯗꯣꯏꯅꯤ ꯑꯣꯏꯍꯜꯂꯁꯤꯀꯣ ꯊꯥꯔꯨꯔꯕꯅꯤꯅ ꯋꯥꯏꯕ ꯑꯩ ꯉꯔꯥꯡ ꯇꯨꯝꯍꯧꯗꯕꯒꯤ ꯈꯛꯇꯪ ꯉꯟꯅ ꯁꯨꯝ ꯑꯩꯁꯨ ꯀꯨꯏꯅ ꯊꯥꯗꯕ ꯀꯨꯏꯔꯦꯅ ꯊꯥꯕꯅꯤ 1 hour ꯇꯅꯤ ꯊꯥꯗꯣꯏꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯀꯣ
Jayarani isai sidi Kumar Sanudagi kahile ma Is. he 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 ha ha Kumar Sanu palag na Kumar Sanu saga je. सोचेंगे तुम्हें प्यार करके नहीं हे 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 हा 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 Nasaktu gay po atarang namitu gay hainagdaba na Ranjita Devi sorry CS Singani Hindi oina Hindi ki saglagoda. oina saloda okay Yam tabisna nusida. yam nusida nagi mayam do ningsing laga Aduni aduni tebisna. ne kai to ne khoi mu nungsidana taw bo ram ni lakre da mui musu samsaram de pithe bi chawi de na mui na kalap chakre koi na kalap taure lai ra ma putsi kari tap ay kari oi di gas kari oi hai ba kap traba ba bongi Na nang tawag ko naman naman. As lo hena na lo tapos. Nung tapos sa mga tani ay di. nung taw lu ga Ako'y dabonggi, ako'y dagi. ai khoi na Dialogue khan CD, ba dialogue ga CD. mi na khan ba ga kai da gidi mana ba jani ge adu ne ba inaw ani ga amta kaba kita ga inaw ani inaw Anigise, amta amata sadana yengzay yam nungay haiba. Thank you, thank you. Thank you so much. Ako'y bu support tabiba ko ay hamsatina harawe nungaye. Tay mi lagtre. elvis thazaroi nungdang gi pung 10 da gi horaga ne ahingi ne pung ama makhai ani bo elvi thaba mile aidi sun tharok su da mobile se on dor sum isai ta ta na notification ga lai pung 12 makhai daga elvi ga thai Kidawra thasano. birane mi Thasano kidawra kidu. Mama ingam mo ba dum nai du tiu mare Mama ingam ba capacity ki matungin thasabani keno. ni pale mima manipur Tamo se do amta amta puo. fu nusimale ise tamo animak manipur daine video amta sita de hek zengau da bada tum yade hai Ado aina Thank you so much. pale mi mama ni pusida haningi sida nuksiman basibu puna rai sibo. Ayo na. nungsiba amagi Dudi sida nuksiman na puda ke. nungsilipun bu kainare hairaga kaubayabara kadai dei ama makhaida gani ama Ama makhaida makhaida natte natte nungan bau phaba ta leiko hai. Kamai taro ni moja. nang ji gi bero sungak tro kalpana Sabi sana na jengida. sianu furit tuba loira boy Tu loi ji kalpana. kino man nak kalpana phi tuhan manona Natte ai phido ina sai phi tu nang Oh, hai do oh, tu oh. loi ba hangba. Okay, okay. Phi tu ba nati e phi kakpa. ada Kapag di is loira. one hindi song plays okay okay sakta tu mi kumar sanu mala men ada di pale mema Haudong manipur na na macha. haudong na macha nung sibai chat Sathok idudi. chatho di Haide haide ko ise puspa ke nungai ba ai ma ana lai se puspo nungai ba nang bo Kiswasa nga yenga si thajadana. kuire he ko selbi kuire tha da puspa namu nungai ri bo Inama daga Fudana fudana tawine. tawine inama do paidore amuk thabada. Radha naurek pam nungai dau maliko ai sun nungai thok panida tabi janana sang de ai nung phadoka makeup thokpada tharam ni haiba nungtigi adu yauradi siroido aduni ne aina ga isi doni ni Hoi mi. nungai de kuire lb changba akoi su ga se thari ne busba kuire
Kuire Puspa. ꯅꯍꯥꯟꯃꯨꯛ ꯊꯥꯕꯗꯨꯗꯒꯤꯀꯣ ꯉꯁꯤ ꯊꯥꯔꯤꯁꯤꯅꯤ ꯁꯨꯝ ꯀꯨꯏꯔꯦ ꯗ ꯊꯥꯗꯕ ꯑꯩꯈꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯁꯤꯗꯤ ꯍꯥꯏꯅꯔꯒꯅꯦ ꯊꯥꯕꯗꯣ ꯑꯃꯨꯛ ꯁꯪꯗꯦꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯄꯨꯁꯄꯥ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯔꯧ ꯑꯣꯏꯅ ꯆꯥꯔꯦ ꯍꯣꯏ ꯄꯂꯦꯝ ꯏꯃꯥꯅ ꯀꯩꯕ ꯄꯨꯟꯁꯤꯗ ꯏꯆꯦ ꯇꯥꯃꯣ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯌꯦꯡꯗ꯭ꯔꯤ ꯂꯞ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯀꯁꯔ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯑꯦ ꯍꯟꯗꯛ ꯁꯣꯏꯗꯅ ꯊꯤꯔꯒ ꯏꯆꯦꯒ ꯁꯧꯒ꯭ꯔꯤ ꯆꯥꯗꯣꯏꯅꯦ ꯑꯩꯒꯤ ꯑꯣꯀꯦ ꯑꯣꯀꯦ ꯐꯦꯚꯣꯔꯥꯏꯠꯅꯦ ꯁꯧꯒ꯭ꯔꯤꯗꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯂꯥꯛꯑꯒ ꯑꯗꯨꯒ ꯆꯥꯁꯤꯀꯣ ꯔꯙꯥ ꯅꯥꯎꯅ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯔꯧ ꯑꯣꯏꯅ ꯆꯥꯔꯦ 1 hour ꯐꯥꯗ꯭ꯔꯤꯀꯣ 46 ꯅꯦ ꯒꯨꯂꯕꯗꯤꯅ ꯕꯨꯡ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯎ ꯇꯥꯔꯒꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯩ ꯏꯁꯩꯅꯣ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯦꯅꯦ ꯖꯒꯥꯏꯔꯣꯒꯥꯏꯗꯣ ꯍꯥꯏ ꯃꯣ ꯏꯃꯣ ꯅꯪ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤꯡ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯇꯨꯝꯂꯕꯅꯤꯅ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯅꯤꯁꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ ꯃꯥꯏ ꯊꯣꯛꯄ ꯃꯣꯕꯥꯏꯜ ꯑꯃꯃꯝꯒ ꯅꯥꯀꯟꯗ ꯄꯩꯊꯣꯛꯅꯔꯒ ꯍꯌꯦꯡꯉꯩꯗꯤ ꯃꯣꯕꯥꯏꯜ ꯊꯦꯡꯅ ꯄꯥꯏꯕꯤꯗꯅ ꯉꯟꯅ ꯇꯨꯝꯃꯒ ꯍꯥꯏ ꯏꯕꯨꯡꯉꯣꯒꯤ ꯏꯕꯦꯝꯃꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯅ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤꯡꯗ ꯉꯟꯅ ꯊꯣꯛꯂꯛꯎ ꯍꯥꯟꯅꯒꯤ ꯑꯦꯜꯕꯤꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏ ꯄꯨꯁꯄꯥꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯗꯨꯗꯤ ꯀꯨꯏꯔꯦꯗ ꯍꯥꯏꯗꯤ ꯏꯅꯝꯃ ꯑꯗꯨꯗ ꯍꯣꯏ ꯌꯥꯎꯔꯝꯕ ꯏꯇꯩ ꯍꯣꯏ ꯀꯩꯅꯣꯁꯤꯡꯗꯨ ꯎꯗꯕ ꯍꯣꯏ ꯑꯗꯨꯅꯦ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯉꯁꯤꯁꯦ ꯑꯦꯜꯕꯤ ꯂꯥꯛꯏꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥꯏ ꯄꯦꯝꯃ ꯀꯅꯥ ꯈꯪꯕꯨ ꯈꯪꯉꯨꯔꯦ ꯈꯪꯉꯦ ꯅꯪꯒꯤ ꯍꯥꯏꯕ ꯏꯁꯩꯗꯨꯗꯅꯦ ꯍꯥꯏꯁꯦ ꯑꯩ ꯃꯤꯡ ꯄꯜꯂꯦ ꯏꯁꯩ ꯁꯛꯂꯛꯀꯅꯨ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯦ ꯑꯣ ꯄꯜꯂꯦꯝ ꯏꯃꯥ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯖꯣꯁꯤ ꯄꯨꯁꯄꯥꯅꯒ ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯕꯥꯁꯣꯛ ꯃꯥꯟꯗꯦꯗ ꯇꯨꯝꯂꯝꯗꯥꯏꯒꯤ ꯕꯥꯁꯣꯛ ꯃꯥꯜꯂꯤꯗ ꯑꯗꯨꯅꯤ ꯆꯅꯨꯅ ꯀꯩꯅꯣ ꯍꯥꯏꯔꯤ ꯑꯩꯅ ꯀꯩ ꯍꯥꯏꯕ ꯁꯨꯡꯌꯦꯡ ꯌꯦꯡꯍꯧ ꯌꯦꯡꯍꯧꯗ꯭ꯔꯕ ꯈꯜꯂꯤ ꯂꯥꯏꯞ ꯌꯦꯡꯗꯕ ꯀꯨꯏꯃꯟꯕꯩꯌꯦ ꯑꯣ ꯏꯅꯦꯅꯦꯅ ꯀꯩ ꯍꯥꯏꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦꯍꯦ ꯕꯨꯡ ꯅꯣꯛꯄꯗ ꯁꯤꯔꯦꯍꯦ ꯑꯩ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯁꯛꯏꯗꯨꯗꯤ ꯂꯥꯏ ꯍꯔꯥꯎꯕꯗꯒ ꯁꯛꯄꯗꯣ ꯖꯀꯥꯏꯔꯣꯟ ꯀꯥꯏꯅ ꯁꯛꯄꯗꯨꯅꯦꯕ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯋꯦꯜꯀꯝ ꯇꯨꯕꯤꯆꯅꯅ ꯏꯁꯩꯁꯤꯅ ꯋꯥꯈꯜ ꯀꯩꯕ ꯋꯥꯈꯜ ꯉꯛꯇ ꯅꯨꯡꯉꯥꯏꯒꯦ ꯇꯧꯕꯁꯤꯗ ꯄꯨꯄꯨꯒꯨꯝꯕ ꯏꯙꯧꯒꯨꯝꯕꯅ ꯇꯥꯒꯗꯕ ꯏꯁꯩ ꯉꯥꯛꯇ ꯍꯦ ꯃꯁꯤꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯁꯨ ꯇꯥꯁꯜꯂꯨꯅꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯅꯣꯏꯅꯦ ꯇꯨꯡꯒꯤ ꯅꯣꯏ ꯄꯤꯂꯔ ꯑꯣꯏꯔꯛꯇꯣꯏ ꯅꯠꯇ꯭ꯔꯦ ꯌꯨꯝꯕꯤꯒꯥꯏꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯟꯅꯗ꯭ꯔꯦꯅ ꯍꯧꯖꯤꯛ ꯄꯤꯂꯔꯒꯗ ꯆꯨꯝꯉꯃꯤ ꯅꯣꯏ ꯇꯨꯡꯒꯤ ꯄꯤꯂꯔ ꯈꯛꯇꯪꯅꯦ ꯅꯣꯏ ꯌꯨꯝꯕꯤ ꯍꯥꯏꯔꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯍꯦ ꯃꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄꯂꯦꯝ ꯏꯃꯥꯅꯒ ꯅꯃꯥ ꯏꯆꯦ ꯍꯥꯏꯕ ꯔꯥꯙꯦꯅ ꯅꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄꯂꯦꯝ ꯏꯃꯥꯅ ꯀꯩꯕ ꯏꯆꯦ ꯇꯥꯃꯣ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯇꯥꯃꯣ ꯑꯗꯨꯒ ꯏꯆꯦ ꯇꯥꯃꯣ ꯑꯃ ꯑꯅꯤꯕꯨ ꯀꯞꯍꯜꯂꯛꯑꯣ ꯏꯆꯦ ꯇꯥꯃꯣ ꯑꯃ ꯀꯞꯍꯜꯂꯛꯑꯣ ꯄ꯭ꯔꯦꯡ ꯇꯧꯔ ꯌꯥꯝ ꯊꯤꯅ ꯅꯩꯊꯔꯒ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯂꯥꯛꯇꯤ ꯇꯧꯔꯛꯀꯦ ꯂꯥꯛꯗꯧ ꯃꯥꯜꯂꯤ ꯈꯔꯉꯩꯁꯤꯗ ꯀꯔꯤ ꯀꯃꯥꯏꯅ ꯂꯥꯛꯍꯟꯗꯣꯏꯕ ꯑꯩꯉꯣꯟꯗ ꯉꯝꯃꯅꯤ ꯗꯥꯕꯨ ꯐꯩꯅ ꯌꯦꯡꯕꯗꯣ ꯑꯝꯇꯪ ꯌꯦꯡꯉꯣꯅꯦ ꯅꯣꯛꯊꯣꯛꯀꯦ ꯆꯨꯝ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯀꯩ ꯍꯥꯏꯕ ꯆꯦꯟꯅꯨ ꯑꯦꯟ ꯏꯕꯥꯏ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯁꯣꯔꯅ ꯂꯩꯐꯝ ꯀꯗꯥꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯕꯤꯗ꯭ꯌꯥ ꯕꯤꯗ꯭ꯌꯥ ꯅꯨꯡꯁꯤꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕꯤꯗ꯭ꯌꯥ ꯄꯨꯁꯄꯥꯅ ꯅꯦꯠ ꯖꯥꯝ ꯆꯞꯄꯦ ꯅꯣꯡꯐꯥꯗꯣꯛ ꯑꯦꯜꯕꯤ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯔꯣ ꯆꯠꯄꯤꯁꯦ ꯈꯔ ꯆꯠꯄ ꯌꯥꯠꯂꯣ
ꯈꯪꯗꯦ. ꯊꯣꯏꯕꯤꯁꯅꯥꯅꯒ ꯑꯩ ꯉꯝꯂꯔꯣꯏꯗ ꯖꯨꯝꯕꯤꯔ ꯄꯤꯂꯔ ꯇꯥꯕ ꯇꯜꯂꯦ ꯑꯗꯨꯏꯗꯣ ꯑꯩ ꯌꯥꯏ ꯑꯣꯀꯦ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯅꯨꯡꯉꯥꯏꯔꯤ ꯀꯩꯕ ꯉꯥꯀꯨꯞ ꯅꯨꯡꯉꯥꯏꯔꯤ. ꯆꯥꯔꯦ ꯍꯥꯏꯕ ꯑꯣ ꯀꯜꯄꯅꯥꯅ ꯆꯦꯅꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯉꯥꯏꯕ ꯋꯥꯗꯅ ꯅꯣꯡꯃꯗ ꯚꯤꯗꯤꯑꯣ ꯑꯅꯤ ꯊꯥꯡꯒꯜ ꯊꯥꯒꯠꯂꯨ ꯍꯥꯏꯈꯤꯕꯗꯣ ꯍꯣꯏ ꯀꯜꯄꯅꯥꯗꯣ ꯑꯃꯨꯛ ꯅꯣꯡꯃꯗ ꯑꯃꯃꯝꯗ ꯊꯥꯡꯒꯠꯄꯁꯦ ꯑꯁꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯤ ꯅꯠꯇꯕꯅꯤꯅꯀꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯨꯃ ꯑꯃꯨꯛ ꯅꯣꯡꯃꯒꯤ ꯊꯥꯒꯠꯄꯗꯣ ꯋꯥꯍꯪ ꯑꯝꯇ ꯑꯗꯨꯐꯥꯎ ꯋꯥꯏꯑꯦꯕꯀꯣ ꯋꯥꯍꯪ ꯑꯝꯇ ꯑꯗꯣ ꯏꯆꯦꯗ ꯍꯪꯒꯦ ꯁꯥꯎꯕ ꯌꯥꯗꯦ ꯑꯅꯤꯔꯛ ꯊꯥꯡꯒꯠꯄꯕꯨꯗꯤ ꯋꯥꯍꯪ ꯑꯝꯇ ꯉꯝꯗꯦꯕꯀꯣ ꯏꯆꯦꯗ ꯍꯪꯒꯦ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯏꯆꯦ ꯇꯥꯃꯣꯁꯦ ꯏꯆꯦꯅ ꯉꯝꯂꯝꯗꯣꯏ ꯃꯥꯜꯂꯦ ꯆꯨꯝꯕ꯭ꯔꯥ ꯋꯥꯍꯪ ꯑꯝꯇ ꯏꯆꯦ ꯍꯪꯒꯦꯀꯣ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯣ ꯏꯆꯦ ꯇꯥꯃꯣꯁꯦ ꯏꯆꯦꯅ ꯉꯝꯃꯝꯗꯧ ꯃꯥꯜꯂꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏ ꯑꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯍꯪꯉꯦ ꯃꯌꯥꯝꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯗꯒꯤ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯉꯝꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯍꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯗꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯂꯨꯅ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯅꯤꯅꯀꯣ ꯑꯩꯅ ꯍꯥꯏꯕ ꯑꯌꯥꯝꯕ ꯗꯥꯅ ꯖꯥꯏ ꯗꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯖꯥꯏꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯤꯁꯤꯡꯁꯤꯅꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯑꯗꯣ ꯗꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯇꯗꯤ ꯑꯩꯅ ꯇꯧꯗꯦ ꯀꯣ ꯗꯥꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯑꯩ ꯀꯩꯝ ꯉꯝꯗꯦꯕ ꯑꯗꯣ ꯑꯗꯨꯝ ꯅꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯉꯝꯅ ꯄꯥꯜꯂꯤꯔ ꯗꯥꯅ ꯉꯝꯅ ꯄꯥꯜꯂꯤꯔ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯍꯥꯎꯔꯅꯤꯍꯦ ꯕꯤꯗ꯭ꯌꯥꯅ ꯔꯥꯙꯦ ꯔꯥꯙꯦꯅ ꯀꯩꯕ ꯅꯃ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯝꯗꯥꯏꯗ ꯎꯅꯍꯧꯗ꯭ꯔꯦ ꯑꯗꯨꯅꯦ ꯁꯤꯖꯨ ꯅꯪ ꯆꯠꯈꯤꯕꯗꯣ ꯈꯪꯍꯧꯗꯦꯅꯦ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯂꯩꯌꯨ ꯅꯨꯡꯉꯥꯏꯌꯨꯀꯣ ꯀꯜꯄꯅꯥꯅꯒ ꯆꯦꯅꯨ ꯆꯦꯅ ꯇꯨꯕ ꯐꯨꯔꯤꯠꯇꯣ ꯀꯌꯥꯗ ꯌꯣꯟꯒꯦ ꯑꯗꯣ ꯀꯜꯄꯅꯥ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯜꯂꯦꯀꯣ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯑꯩꯗꯤ ꯆꯦꯅꯨ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯏꯁꯩꯁꯦ ꯏꯆꯦꯁꯦ ꯏꯆꯦꯁꯦ ꯅꯨꯡꯁꯤꯔꯗꯤ ꯐꯨꯔꯣ ꯍꯧꯖꯤꯛ ꯌꯥꯔꯦ ꯁ꯭ꯇꯥꯔꯠ ꯀꯥꯏ ꯊꯣꯏꯕꯤꯆꯔꯥꯅ ꯏꯅꯝꯃ ꯂꯨꯅ ꯇꯧꯕꯅꯤꯅ ꯀꯦꯕꯅꯤ ꯍꯥꯏꯌꯨꯅꯦꯍꯦ ꯉꯝꯕ ꯅꯠꯇꯦ ꯚꯥꯏ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯑꯦꯛꯄꯝ ꯁꯣꯅꯤꯌꯥ ꯑꯩꯗꯤ ꯑꯗꯨꯝ ꯆꯦꯅꯨ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯥꯛꯑꯗꯤ ꯊꯦꯡꯅꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯣꯅꯤꯌꯥ ꯑꯦꯛꯄꯝ ꯊꯦꯡꯅꯗꯣꯏꯅꯦ ꯁꯣꯅꯤꯌꯥꯁꯦ ꯑꯌꯥꯝꯕ ꯀꯃꯦꯟ ꯁꯨꯝ ꯇꯧꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯅꯗꯣꯏꯅꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯅꯤꯄꯨꯔ ꯀꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯣꯅꯤꯌꯥꯁꯦ ꯑꯩꯁꯦ ꯈꯪꯗꯤꯌꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯂꯥꯛꯇꯤ ꯌꯥꯝ ꯔꯗꯅꯃ ꯂꯥꯛꯅꯤꯡꯉꯦꯕꯀꯣ ꯑꯩꯒꯤ ꯕ꯭ꯂꯥꯎꯁ ꯑꯝꯇ ꯇꯨꯔꯒ ꯄꯤꯔꯛꯀꯦꯔꯥ ꯕꯣꯕꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯣꯀꯦ ꯁꯨꯖꯨ ꯌꯦꯡꯒꯦ ꯑꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯗꯤ ꯆꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗ ꯌꯦꯡꯁꯤꯀꯣ ꯃꯤꯠꯇ ꯒ꯭ꯔꯍꯟ ꯂꯥꯛꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯇꯨꯝꯅꯤꯡꯉꯤꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤꯅꯤꯗ ꯃꯌꯥꯝ ꯃꯤꯠꯇ ꯒ꯭ꯔꯍꯟ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯔꯥ ꯇꯨꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯉꯁꯤꯁꯦ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯉꯁꯤꯁꯦ ꯄꯨꯔꯥ ꯔꯦꯁꯇ ꯂꯩꯍꯜꯂꯦꯕ आर्मी रिटायर का मान रहे हो ꯃꯁꯥꯁꯦ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯅ आर्मी रिटायर का मान रहे हो कोलोनेल ꯕꯂꯦꯟ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯎꯔꯤꯄꯣꯛꯇꯩꯅꯦ ꯑꯩꯗꯤ ꯃꯥ ꯎꯔꯤꯄꯣꯛꯀꯤꯅꯦ ꯍꯥꯏꯌꯦ ꯕꯥꯂꯦꯟ ꯏꯃꯥꯒꯤꯁꯦ ꯑꯣ ꯏꯆꯦ ꯇꯥꯃꯣ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯑꯣ ꯏꯃꯥ ꯀꯩꯊꯦꯜꯒ ꯅꯛꯅꯔꯦ ꯑꯣꯀꯦ ꯂꯥꯛꯀꯦ ꯑꯗꯣ ꯑꯩꯁꯦ ꯀꯟꯐꯥꯔꯝꯗꯤ ꯂꯩꯇ꯭ꯔꯤꯌꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯂꯥꯛꯇꯣꯏꯕ ꯁꯥꯃꯨꯁꯪꯗꯅꯦ ꯑꯩꯈꯣꯏ ꯀꯀꯥ ꯂꯩꯗꯣ ꯑꯗꯩ ꯑꯩꯈꯣꯏ ꯏꯅꯥꯎꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯥꯃꯨꯁꯪ ꯎꯀꯨꯗꯣ ꯑꯗ ꯕꯣꯜ ꯂꯝꯄꯥꯛ ꯂꯩꯕꯗꯣ ꯑꯗꯨꯗꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯐꯅꯗꯤ ꯀꯨꯏꯔꯦꯍꯦ ꯂꯥꯛꯎ ꯍꯥꯏꯕ ꯏꯔꯥꯡ ꯐꯧ ꯃꯔꯣꯜ ꯑꯅꯤ ꯃꯔꯣꯜ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯃꯨꯛ ꯑꯃꯨꯛ ꯂꯦꯞ ꯇꯧ ꯑꯃꯨꯛ ꯂꯦꯞ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯆꯦꯁꯤꯅ ꯀꯩꯕ ꯂꯥꯛꯄ ꯑꯩꯗꯤ ꯉꯝꯗꯕꯩꯅꯦ ꯆꯦꯅ ꯋꯥ ꯉꯥꯡꯕꯗꯣ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯈꯔ ꯀꯩꯕ ꯈꯔ ꯊꯨꯇꯛ ꯉꯥꯡꯕꯗꯣ ꯌꯥꯝ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯜꯄꯅꯥꯅ ꯆꯦꯅꯨ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯆꯤꯊꯗꯅ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯇꯧꯔꯀꯥꯟꯗ ꯑꯩ ꯀꯩꯕ ꯈꯪꯅꯤꯡꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯅꯤꯡꯉꯤꯀꯣ ꯑꯗꯣ ꯀꯜꯄꯅꯥ ꯑꯩ ꯀꯩꯅꯣ ꯇꯧꯔꯣ ꯅꯪꯀꯣ ꯑꯩ ꯀꯣꯃꯦꯟꯁꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯣꯕ
ꯅꯪꯒꯤ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯣꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯈꯠꯇꯣꯏꯅꯦꯕ ꯈꯔꯅꯤ ꯁꯤꯗꯗꯤ ꯇꯧꯔꯛꯇ꯭ꯔꯣꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯪ ꯆꯤꯔꯨ ꯍꯪꯉꯛꯑꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯝ ꯀꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄꯂꯦꯝ ꯏꯃꯥꯅ ꯁꯥꯃꯨꯁꯪ ꯎꯀꯨꯗꯣ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦ ꯑꯗꯨꯁꯨ ꯍꯣꯏ ꯂꯥꯞꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅꯤ ꯑꯗꯨ ꯑꯉꯥꯡꯁꯦ ꯕꯥꯏ ꯀꯩꯅꯣ ꯇꯧꯋꯦ ꯕꯥꯏ ꯀꯃꯤꯟ ꯄꯥꯔꯝ ꯕꯨꯡ ꯕꯥꯏ ꯕꯨꯡꯅ ꯚꯥꯏ ꯕꯨꯡꯅ ꯀꯩ ꯍꯥꯏꯕ ꯇꯣꯅꯤꯡꯈꯣꯛ ꯐꯖꯅ ꯄꯦꯅ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯎꯕꯅ ꯄꯦꯅ ꯆꯥꯔꯛꯑꯦ ꯑꯗꯨꯅꯦ ꯚꯥꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪ ꯂꯥꯛꯑꯝꯃꯦ ꯍꯥꯏꯅ ꯚꯥꯏꯅ ꯂꯤꯌꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯒꯤ ꯐꯪꯅꯍꯧꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯄ ꯉꯝꯗꯕ ꯌꯥꯔꯣꯏ ꯃꯊꯪ ꯆꯍꯤ ꯐꯥꯎ ꯃꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏ ꯑꯗꯨꯅꯦ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯒꯣꯕꯤꯟꯗ ꯄ꯭ꯔꯚꯨꯅ ꯍꯥꯏꯗꯤ ꯆꯤꯡꯁꯤꯟꯕꯤꯔꯗꯤ ꯂꯥꯛꯇꯣꯏꯅꯦꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯣꯅꯤꯌꯥꯅ ꯑꯇꯩ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯀꯩꯕ ꯐꯦꯟ ꯃꯤꯠ ꯇꯧꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯕ ꯑꯗꯨꯅꯦ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯁꯣꯅꯤꯌꯥ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯅꯁꯤꯀꯣ ꯂꯣꯏꯅ ꯎꯅꯅꯤꯡꯕ ꯉꯥꯛꯇꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤ ꯏꯕꯨꯡ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯉꯔꯥꯡ ꯎꯅꯅꯤꯡꯉꯦ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯇꯨꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯣ ꯅꯦꯅꯦ ꯊꯕꯛ ꯁꯨꯕꯒꯤꯅꯦ ꯃꯥ ꯍꯧꯖꯤꯛ ꯊꯕꯛ ꯈꯔ ꯀꯜꯂꯦꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯗꯨꯒꯤ ꯃꯥ ꯑꯍꯤꯡꯗꯣ ꯇꯨꯝꯗ꯭ꯔꯕ ꯊꯕꯛꯇꯣ ꯁꯨꯕꯗ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯎꯀꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯐꯖꯕ ꯃꯐꯝ ꯂꯣꯏ ꯎꯗꯣꯏꯅꯤ ꯀꯪꯂꯥ ꯃꯅꯨꯡꯗ ꯔꯤꯜꯁꯀ ꯅꯝꯗꯣꯏꯅꯦ ꯏꯆꯦꯒ ꯑꯩꯒ ꯑꯩꯅ ꯑꯣꯀꯦ ꯂꯥꯛꯄ ꯀꯥꯟꯗ ꯊꯦꯡꯅꯁꯤꯀꯣ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩ ꯑꯗꯨꯝ ꯔꯤꯖꯅꯥꯅ ꯂꯥꯏꯚ ꯊꯥꯔꯛꯀꯅꯦꯕꯀꯣ ꯃꯊꯪ ꯑꯗꯨꯒ ꯑꯗꯨꯝ ꯆꯍꯤꯗ ꯈꯪꯅꯁꯦ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯩꯁꯨ ꯇꯧꯖꯅꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯕꯦꯅꯨ ꯗꯦꯕꯤ ꯏꯃꯥ ꯕꯦꯅꯨꯗꯦꯕꯤ ꯀꯨꯏꯔꯦꯗ ꯎꯗꯕ ꯁꯦ ꯏꯕꯨꯡ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯨꯅꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯊꯣꯛꯂꯛꯄꯒ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯦ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯦ ꯏꯁꯩ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯝꯗꯧ ꯆꯦ ꯑꯩꯁꯦ ꯀꯗꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯀꯥꯏꯗ ꯑꯣꯏꯔꯝꯅꯤ ꯂꯥꯁꯇ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯑꯣꯏ ꯂꯩꯔꯝꯗꯅ ꯃꯃꯤꯡꯒꯤ ꯄꯪꯍꯥꯏꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯕꯨꯡ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯅ ꯌꯥꯝ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯀꯁꯥꯔꯣꯝꯒꯤꯁꯨ ꯌꯦꯡꯗꯕ ꯅꯠꯇꯦ ꯌꯦꯡꯉꯦꯕ ꯑꯗꯨꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝꯅ ꯌꯦꯡꯉꯦꯕꯀꯣ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯅ ꯈꯪꯗꯦ ꯁꯤ ꯑꯦꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯆꯤꯡꯗꯤ ꯆꯤꯡꯅꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯥꯏꯔꯣ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯇꯤ ꯑꯩꯆ ꯑꯅꯨ ꯀꯩꯅꯣ ꯑꯅꯨ ꯆꯤꯔꯨ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯕ꯭ꯔꯥ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯆꯥꯔꯛꯑꯣ ꯍꯥꯏ ꯊꯥꯡꯖꯤꯡꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯐꯪꯉꯒꯗꯤ ꯁꯤꯌꯣꯔ ꯆꯥꯔꯛꯀꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯂꯥꯛꯄ ꯂꯥꯏꯔꯤ ꯅꯣꯏ ꯍꯥꯟꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏ ꯍꯣꯏꯅꯦ ꯂꯥꯛꯀꯦꯅꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯅꯨꯡꯉꯥꯏꯔꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯖꯩ ꯂꯥꯏꯚꯇꯗꯤ ꯀꯨꯏꯔꯦ ꯂꯥꯛꯇꯕꯁꯦ ꯑꯩꯁꯨ ꯑꯉꯥꯡ ꯌꯥꯎꯔꯦ ꯑꯗꯨꯅ ꯈꯔ ꯆꯤꯟꯕ ꯍꯥꯏ ꯑꯣꯀꯦ ꯕꯦꯅꯨ ꯑꯩꯁꯨ ꯂꯥꯏꯚꯇꯣ ꯉꯁꯤ ꯈꯛꯇꯅꯦ ꯊꯥꯔꯛꯏꯁꯦ ꯀꯨꯏꯔꯦ ꯊꯥꯗꯕꯀꯣ ꯍꯥꯟꯅ ꯌꯥꯝ ꯊꯥꯔꯝꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯗꯒꯤ ꯉꯁꯤ ꯊꯥꯔꯛꯏꯁꯤꯅꯦ ꯀꯨꯏꯔꯦꯕ ꯊꯥꯗꯕ ꯑꯩꯈꯣꯏ ꯗꯥꯅ ꯉꯁꯤꯁꯦ ꯊꯥꯁꯦꯅ ꯑꯗꯣ ꯑꯩꯅ ꯌꯥꯗꯕꯅꯦꯕ ꯊꯕꯛ ꯀꯜꯂꯦꯅ ꯑꯗꯣ ꯑꯁ ꯃꯥꯅ ꯀꯨꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯃꯥ ꯉꯝꯃꯔꯣꯏ ꯍꯥꯏꯌꯦ ꯉꯁꯤꯁꯦ ꯑꯍꯥꯎꯕꯁꯦ ꯊꯥꯗꯣꯏꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒꯗꯤ ꯃꯥ ꯑꯦꯜꯕꯤ ꯊꯥꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯏꯁꯤꯅꯦ ꯆꯦꯅꯨ ꯍꯥꯏꯅ ꯁꯥꯄꯝꯅ ꯇꯧꯔꯦ ꯈꯨꯃꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯅꯍꯥꯟ ꯀꯣꯜ ꯇꯧꯕꯗ ꯊꯥꯡꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯗꯣ ꯊꯕꯛ ꯆꯤꯟꯕꯒꯤꯀꯣ ꯑꯗꯨꯒ ꯈꯨꯃꯟꯅ ꯆꯦꯅꯨ ꯊꯣꯏꯕꯤꯁꯅꯥꯒ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯀꯔꯤ ꯄꯨꯔꯛꯇꯣꯏꯅꯣ ꯏꯅꯝꯃ ꯍꯥꯏ ꯅꯪꯒꯤꯔꯣ ꯃꯇꯝꯗꯨꯗꯅꯦ ꯅꯪ ꯀꯩꯒ ꯄꯥꯎ ꯐꯥꯎꯅꯅꯦꯕꯀꯣ ꯑꯗꯨꯒ ꯏꯆꯟꯅ ꯖꯍꯥ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗ ꯄꯨꯔꯛꯇꯣꯏꯅꯦ ꯑꯗꯨꯒ ꯀꯥꯞꯄꯨꯔꯁꯨ ꯌꯥꯔꯦ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯇꯣꯏꯅꯤ ꯄꯂꯦꯝ ꯏꯃꯥ ꯃꯅꯤꯄꯨꯔ ꯆꯦꯟꯅꯦꯜ ꯌꯦꯡꯗ꯭ꯔꯦ ꯑꯩꯗꯤ ꯏꯆꯦ ꯀꯁꯥꯔ ꯑꯦꯟꯖꯦꯜ ꯂꯥꯏꯖ ꯀꯩꯁꯥꯝ ꯑꯁꯥꯁꯤꯌꯥ ꯀꯁꯥꯔ ꯅꯤꯉꯣꯜ ꯂꯣꯏ ꯌꯦꯡꯉꯦ ꯀꯁꯥꯔ ꯌꯨꯇꯨꯕꯔ ꯑꯣꯏꯅ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯏꯒꯤ ꯃꯔꯤ ꯀꯁꯥꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯠꯁ ꯄꯤꯔꯛꯑꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯔꯤꯁꯤꯀꯣ ꯑꯗꯨꯅ
ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤꯁꯨ ꯕꯦꯅꯨ ꯗꯦꯕꯤꯅ ꯑꯕꯦꯝꯃꯁꯦ ꯃꯥ ꯇꯨꯝꯅꯤꯡꯉꯦꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈꯔꯦ ꯕꯦꯅꯨ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯥꯌꯨꯁꯤ ꯈꯛ ꯄꯥꯝꯃꯦꯀꯣ ꯑꯇꯩ ꯄꯥꯝꯗꯦ ꯑꯥꯌꯨꯁꯤꯗꯤ ꯄꯥꯝꯃꯁꯨ ꯀꯩꯗꯧꯅꯤ ꯄꯤꯕꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯩꯒꯤꯁꯨ ꯊꯋꯥꯏꯅꯦ ꯑꯥꯌꯨꯁꯤꯁꯦ ꯑꯗꯨꯅ ꯑꯥꯌꯨꯁꯤꯒꯤ ꯃꯍꯨꯠꯇ ꯑꯥꯌꯨꯁꯤꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯄꯤꯔꯛꯀꯦ ꯅꯪꯉꯣꯟꯗ ꯈꯨꯃꯟꯅ ꯀꯩꯕ ꯆꯦꯅꯨ ꯃꯅꯤꯄꯨꯔꯗ ꯆꯠꯂꯨꯅꯨ ꯍꯥꯏ ꯈꯨꯔꯝꯃꯦ ꯀꯩꯒꯤꯅꯣ ꯃꯤ ꯈꯨꯃꯟ ꯀꯩꯗꯧꯒꯦ ꯃꯅꯤꯄꯨꯔ ꯆꯠꯄꯁꯦ ꯂꯥꯟ ꯂꯩꯕꯩꯔꯣ ꯂꯥꯟꯗꯤ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯆꯠꯈꯤꯔꯣꯏꯗ ꯍꯧꯖꯤꯛ ꯆꯠꯈꯤꯔꯣꯏ ꯑꯩ ꯆꯠꯄꯒꯤ ꯍꯥꯏꯗꯤ ꯔꯤꯖꯟꯗꯣ ꯂꯩꯇ꯭ꯔꯤꯕꯀꯣ ꯈꯨꯃꯟꯅ ꯆꯦꯅꯨ ꯊꯣꯏꯕꯤꯁꯅꯥꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯦꯀꯣ ꯍꯥꯏ ꯅꯨꯕꯥꯅꯤꯁꯦ ꯑꯃꯨꯛ ꯂꯩꯅꯩ ꯑꯃꯨꯛ ꯂꯩꯅꯗꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯝ ꯍꯥꯏꯕ ꯉꯝꯗꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯎꯕꯗ ꯌꯥꯗꯅ ꯑꯣꯏꯕ ꯌꯥꯗ꯭ꯔꯁꯨ ꯏꯅꯝꯃ ꯎꯕꯗꯤ ꯌꯥꯗꯅ ꯎꯕꯗꯤ ꯌꯥꯏꯗꯅ ꯑꯣꯏꯕ ꯌꯥꯗ꯭ꯔꯁꯨ ꯏꯅꯝꯃ ꯑꯣꯀꯦ ꯑꯗꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯥꯒꯤ ꯇꯧꯕꯅꯦꯀꯣ ꯑꯩꯈꯣꯏ 1 hour ꯐꯥꯔꯦꯗ ꯂꯣꯏꯁꯤꯜꯂꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯤꯅꯦ ꯀꯩꯅꯣ ꯇꯧꯕ ꯗꯥꯁꯦ ꯉꯔꯥꯡ ꯇꯨꯝꯗꯕꯒꯤꯀꯣ ꯃꯥꯁꯦ ꯈꯔ ꯉꯟꯅ ꯉꯁꯤ ꯇꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯦ ꯕꯦꯅꯨꯅ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯉꯥꯡ ꯇꯨꯝꯃꯤꯀꯥꯟꯗ ꯑꯩꯁꯨ ꯇꯨꯝꯍꯧꯔꯒꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ ꯍꯥꯏ ꯍꯣꯏ ꯕꯦꯅꯨ ꯅꯪꯁꯨ ꯑꯉꯥꯡꯗꯣ ꯅꯥꯗꯅꯕ ꯇꯧꯀꯣ ꯐꯖꯅ ꯀꯦꯌꯔ ꯇꯧꯀꯣ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕꯁꯦ ꯌꯥꯝ ꯋꯥꯅꯤꯅꯦ ꯈꯨꯃꯟꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯁꯦ ꯀꯥꯎꯅꯗ꯭ꯔꯤꯁꯦ ꯎꯔꯕ ꯀꯥꯎꯅꯗ꯭ꯔꯤꯁꯦ ꯑꯣꯀꯦ ꯑꯩ ꯈꯪꯗꯦ ꯅꯨꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃ ꯊꯥꯖꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ ꯄꯂꯦꯝꯏꯃꯥꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯀꯁꯥꯔꯒꯤ ꯀ꯭ꯋꯥ ꯆꯔꯥ ꯑꯩꯗꯤ ꯀꯦꯝ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯀꯁꯥꯔ ꯆꯦꯡꯄꯥꯛ ꯀꯁꯥꯔ ꯏꯂꯤꯁꯥ ꯃꯤꯁ ꯇꯧꯋꯤ ꯍꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯆꯥꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯦꯜꯕꯤ ꯊꯥꯕ ꯀꯥꯎꯅꯔꯣꯏꯁꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯁꯪꯀꯥꯟꯗ ꯑꯗꯨꯝ ꯊꯥꯔꯛꯇꯣꯏꯅꯦ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯈꯨꯃꯟꯅ ꯂꯩꯅꯗ꯭ꯔꯦ ꯑꯃ ꯀꯣꯏꯈꯤꯕꯩꯅꯦ ꯀꯧꯅꯕ ꯉꯝꯗ꯭ꯔꯤꯗꯣ ꯍꯥꯏ ꯑꯣꯀꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯃꯦꯁꯦꯖ ꯀꯛꯊꯠꯈꯔꯦ ꯕꯦꯅꯨꯅ ꯍꯣꯏ ꯏꯆꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯞꯀꯤ ꯃꯣꯖꯤ ꯄꯤꯁꯜꯂꯦ ꯄꯂꯦꯝꯏꯃꯥꯅ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯇꯥꯃꯣ ꯂꯚ ꯌꯨ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯃꯣꯅꯤꯇꯥ ꯍꯁꯤꯡꯅ ꯍꯥꯏ ꯍꯦꯜꯂꯣ ꯃꯣꯅꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯩ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯗꯤ ꯇꯧꯏꯅꯦ 1 hour ꯐꯥꯔꯦ ꯑꯗꯨꯒ ꯇꯨꯝꯅꯤꯡꯕꯅꯁꯨ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯁꯥꯏꯔꯤꯗꯣ ꯗꯥꯕꯨꯡ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯀ꯭ꯋꯥ ꯀꯟꯅ ꯆꯥꯈꯠꯂꯛꯏꯀꯣ ꯑꯩꯅ ꯀ꯭ꯋꯥ ꯆꯥꯕꯁꯦ ꯊꯤꯡꯗꯅ ꯀ꯭ꯋꯥꯁꯦ ꯆꯥꯔꯨꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯟꯅ ꯀ꯭ꯋꯥ ꯆꯥꯈꯠꯂꯛꯏꯌꯦ ꯑꯩꯈꯣꯏ ꯏꯅꯦꯕꯣꯛ ꯂꯥꯛꯄꯗꯣ ꯏꯅꯦꯕꯣꯛꯇꯣ ꯀ꯭ꯋꯥ ꯆꯥꯏꯌꯦꯕꯀꯣ ꯏꯅꯦꯕꯣꯛ ꯀ꯭ꯋꯥ ꯆꯥꯕꯗꯨꯗꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯒꯅꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯈꯨꯃꯟꯅ ꯃꯣꯅꯤꯇꯥꯅ ꯀꯩꯕ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯃꯣꯅꯤꯇꯥ ꯆꯥꯔꯦ ꯅꯪ ꯆꯥꯔꯕꯣ ꯈꯨꯃꯟꯅ ꯀꯩꯕ ꯖꯦꯅꯦꯠ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯆꯤꯔꯨꯅ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟꯅ ꯖꯦꯅꯦꯠꯗꯣ ꯂꯩꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯍꯥꯏ ꯖꯦꯅꯦꯠ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯡ 10 ꯇꯥꯔꯦ ꯏꯅꯝꯃ ꯇꯨꯝꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯔꯣꯃꯤꯇꯥꯅ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯄꯂꯦꯝꯅ ꯆꯥꯎ ꯇꯥꯃꯣ ꯀꯁꯥꯔ ꯀ꯭ꯋꯥꯃꯨꯛ ꯍꯥꯎꯕ ꯂꯩꯇ꯭ꯔꯕꯅꯦ ꯍꯥꯏ ꯑꯗꯒꯤ ꯃꯣꯅꯤꯇꯥꯅ ꯆꯥꯔꯦ ꯆꯦ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯃꯣꯅꯤꯇꯥ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯤꯀꯣ ꯑꯗꯨꯒ ꯈꯨꯃꯟꯅ ꯆꯦ ꯔꯣꯃꯤꯇꯥ ꯍꯥꯏꯅ ꯀꯧꯔꯤ ꯑꯗꯨꯒ ꯁꯤꯌꯦꯁꯅ ꯒꯨꯗ ꯅꯥꯏꯠ ꯇꯦꯛ ꯀꯦꯌꯔ ꯒꯨꯗ ꯂꯛ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯅꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯔꯦ ꯍꯥꯏꯌꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯈꯨꯃꯟ ꯅꯪ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯣꯏꯗ꯭ꯔꯤꯀꯣ ꯑꯩꯒꯤꯗꯤ ꯋꯥꯠꯂꯤ ꯈꯔ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯅꯠꯇꯦ ꯏꯅꯝꯃꯒꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯊꯦꯡꯅ ꯇꯨꯝꯃꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯁꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯤ ꯆꯥꯊꯣꯏꯕꯤꯁꯦ ꯐꯃꯨꯡꯗ ꯉꯥꯏꯔꯒ ꯂꯩꯔꯦꯕꯀꯣ ꯃꯣꯅꯤꯇꯥ ꯁꯤꯡꯍꯅ ꯑꯩꯁꯨ ꯀꯁꯥꯔꯒꯤꯅꯦ
ꯀꯃꯔꯪꯒꯥꯒꯤꯅꯦ ꯑꯣ ꯍꯣꯏ ꯃꯣꯅꯤꯇꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯗꯒ ꯆꯪꯉꯛꯄꯁꯦ ꯁꯤꯑꯦꯁꯅ ꯗ ꯀꯔꯤ ꯆꯥꯔꯤꯅꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯀ꯭ꯋꯥ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯀ꯭ꯋꯥ ꯆꯥꯁꯜꯂꯤꯁꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯗꯨꯒ ꯈꯨꯃꯟꯅ ꯕ꯭ꯔꯁ ꯇꯧꯊꯣꯛꯆꯗ ꯈꯨꯃꯟꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯀꯧꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯝꯕꯤꯔꯝꯃꯣ ꯆꯠꯂꯣ ꯕ꯭ꯔꯁ ꯇꯧꯊꯣꯛꯆꯣꯕ ꯀ꯭ꯋꯥ ꯆꯥꯁꯜꯂꯤ ꯀꯩꯅꯣ ꯍꯦꯛ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯀ꯭ꯋꯥ ꯆꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯃꯁꯤꯅ ꯃꯁꯤꯅ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯗ ꯂꯣꯏꯁꯤꯜꯂꯣ ꯁꯛꯀꯁꯤ ꯂꯣꯏꯔꯦꯗ ꯑꯩ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯀꯧꯔꯛꯄꯗꯨꯗ ꯆꯪꯉꯛꯄꯅꯦꯕ ꯌꯥꯗ꯭ꯔꯦ ꯁꯛꯁꯤꯗꯤ ꯔꯣꯃꯤꯇꯥ ꯂꯥꯏꯁ꯭ꯔꯝ 19 ꯂꯥꯏꯛ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯣꯅꯤꯇꯥ ꯆꯥꯒꯤꯗꯁꯦ ꯌꯥꯝ ꯍꯥꯎꯅ ꯀ꯭ꯋꯥ ꯆꯥꯔꯤꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯄꯂꯦꯕꯤꯃꯥꯅ ꯏ ꯍꯥꯞꯄꯤꯅꯤ ꯆꯥꯎ ꯀ꯭ꯋꯥ ꯇꯥꯃꯣ ꯍꯥꯏ ꯏ ꯍꯥꯞꯄꯤꯅꯤ ꯍꯥꯏꯌꯦ ꯀ꯭ꯋꯥ ꯆꯥꯕꯁꯦ ꯔꯃꯤꯇꯥꯅ ꯁꯥꯄꯝ ꯍꯥꯏ ꯍꯥꯏꯅ ꯀꯧꯔꯤꯌꯦ ꯃꯌꯥꯝ ꯋꯥꯔꯧꯕꯖꯥꯗꯦꯀꯣ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯅꯦꯛꯁꯇꯀꯣ ꯑꯃꯨꯛ ꯁꯪꯕ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯁꯤ ꯃꯌꯥꯝꯁꯨ ꯑꯩ ꯂꯩꯔꯦꯟꯕꯤ ꯊꯥꯔꯛꯄꯗ ꯂꯣꯏ ꯂꯥꯛꯎꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯦ ꯅꯣꯛꯁꯨ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤ ꯅꯠꯇ꯭ꯔꯥ ꯆꯦ ꯔꯣꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯣꯅꯤꯇꯥꯅ ꯐꯔꯦ ꯐꯔꯦ ꯆꯦꯗꯣ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯔꯣ ꯆꯦ ꯍꯣꯏꯁꯨ ꯒꯨꯗ ꯅꯥꯏꯠ ꯃꯣꯅꯤꯇꯥ ꯅꯪꯁꯨ ꯄꯣꯊꯥꯔꯣꯀꯣ ꯑꯗꯣ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯑꯩ ꯃꯈꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯀꯣꯃꯦꯟꯁꯤꯡꯁꯦ ꯄꯥꯔꯔꯣꯏꯒꯦꯀꯣ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ ꯏꯆꯥꯊꯣꯏꯕꯤꯁꯨ ꯉꯥꯏꯔꯒ ꯂꯩꯔꯦꯕꯀꯣ ꯑꯣꯐ ꯇꯧꯔꯣ ꯏꯆꯥꯊꯣꯏꯕꯤꯁꯨ ꯇꯨꯝꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦꯀꯣ ꯍꯌꯦꯡꯁꯨ ꯁ꯭ꯀꯨꯜ ꯂꯩꯕꯅꯤ나 ꯈꯔ ꯉꯟꯅ ꯇꯨꯝꯗ ꯌꯥꯗꯦꯕ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯕꯥꯏ ꯕꯥꯏ